BJP की BL Santos amasung Sambit Patra hankre government semdringeda amukasu lakadari haukiba yumsagaysa numiki ayukta Impal thunglakiba BJP की General Secretary Organization BL Santos amasung National Spokesperson su oriba North East की Coordinator Dr. Sambit Patra ngarang Impal thadokre President rule lairibi state asida anoba government ama semdringai mamang BL Santos ti state asida amukasu lakadari BL Santos ngarang ayuk pung mapalom tarak pada Delhi ki damak Impal thadokibani aduga BJP की North East Coordinator Dr. Samir Patra na ngarang numiyung ba aduwai Impal thadokibani makhoi animal BJP Manipur Pradesh ki office bearer singna Impal airport phau thindokhi Namin humni ki khongsat Impal lairakhiba BJP ki center ki lusing bani na lakliba si state asida furup ani ki marak tholakhiba irang asina maram oiraga State asida lairamba government adugi mahutta State Assembly bu suspended animation na thamlaga President rule chalai riba seat lauthoklaga miyamna pamliba popular government ama semna bagi lambi sanctionba hauboina state asida hakthengna laklaga yengsilabani hari President Pama Paugi Lekun ki matu in state asida BJP ki MLA sing absolute majority laina tha tararom President rule thamba haibisi center ki apambas nati Ado thoklibi irang amadi BJP ki lairibi MLA singi marakta kanglup naibi mawong amada lairakpa sinasu center na state asida popular government ama semna bigi thorang asi paikhatpada khurau thangba khara leibadigi hauzu phawbu government ama semba ngamda lairakibani hari hauzu state asida tholakiba irang asi nem tharakpa amadi BJP ki MLA singi marakta su center na bu yaraga di lusing ba ma hekta bu khalaga anobu government ama sembiraga di Manipur miyam ki apamba aning ba haibadu thung ngamlaga ni haibigi wakhalonda mamangda central leadership da thamki basu lekri center ki maikai degi su Bihar ki state assembly ki mikhal laikiba amadi hairiba mikhal adu ki phal ngairaga Manipur gi phiba masisu khanaraga government ama thamnana bigi lambi duda sanction bi yanana ba center na BL Santos ama su Dr. Sambit Patra bu tharakhi bani hairi Makhoi anina laklamba du Chuchampur amasum Sanapari district satuna Kul Singh Chief Singh Chuchampur gi relief center da lariba IDP sing mapamadugi civil society organization sing gi miyut singa unaramki Impal su makhoi anina internally displaced person sing su unaduna makhoi gi awanungai gi matangda wari sanaduna government gi maikei gi tawbiya ba thapak sing tawgani amasum makoina relief camp da lairibadu punsi supi gi oina laigadaba nati haiba wapum kya amasu phungtoramkibani BJP ki MLA sing unaduna makoina pamliba apamba si karino haiba su khangba galoidana lusingba ani na ground level da kum tharalaga oiriba state asigi hausik oiriba mawong matau kya da ukhraba matung Delhi da halaga center da lariba BJP ki atai lusingba kya ka kumna khandaraba matung da karigumba khongthang kharadi laukhalakani haiba gi thajaba dure lairi state asida popular government ama karama matamda samlakadagi haibadudi chapsana haibadi ngamdri laklibi English ngani ga kunga tarik ki February March da state assembly election pangthokadaba leibana yamdraba sahi amarungi matam khakta ngairaba oibana yamna theng tharakani haibi ki thajaba Liti. State asida government ama semlakadori basigi mongoinana BL Santos amuhana Manipur laki gani haiba wapamsu BJP ki office bearer singda phongdokramba lei haina pawgil khuna man hairi panmaya bade numit humni gi kongsata Impal lairakhiba BL Santos amasum Dr. Samir Patra na thambal sanglena party ki office bearer sing BJP ki legislature sing yawnami pampangtoki makhoi ani na lakhiba numit adugi numidang na North EOC da leiba Impal Hotel da tuan wa intellectual singamadi atai hiram kya masak nairaba mi kya ga phamina duna mi phampang thoki BJP ga mapang oina satminari ba National People's Party amasu Naga People's Front ki MLA sing ki unakhi Chuchampur da lusing ba ani na satuna maphambadu da party district ki thaupu ba sing ko ki amasum zogi civil society organization sing ki lusing ba singamadi party ki MLA ahung su close door da wari sana ba su lakhibani makhoi ani na Impal da lakhiba siga mari leidana party ki MLA singa punna pangthokiba mifamda state asida athuba matamda popular government ama semlagani haiba wapam phongdoklamki haina su mifamadu da saruk yaruba BJP ki MLA singi makai digi pawmising su phongdokpa leikhrabani lanjen narakpa ama thabaktagi terminate tawbagi notice thakre khoisnam Sudhir Singha koba technician ama terminate tawbaga mari leidana explanation pina bakhangaladuna Deputy Labours Commissioner Manipur na Indus Towers Limited amasung Innovator Services Private Limited anida formal notice issue tawkri
August taraga mapanda Sudirna CP GRAMS portal thangna irang maram oiraga displace toraba worker thabaktagi lathokpagi matangna thangalakhibu wakat ama November taraga nithoi deputy labours commissioner deputy chief labor commissioner central Guwahati tharaki makhatana action lokatnaba mari lenaba company singda pakhum piraknaba khanki amadi masiga sapmanana Manipur government ki joint secretary homna thaki English singani ga kunga homdogi me ahumdigi horakhiba irang aduna maru oina Kuki singna khundaba su champur kangpokpi Tengnopal Senapati Urkhul amadi None district ta thabak tawriba mobile tawari amadi banking staff maru oina maita staff sing victim ohel hari Senapati da leiba Indus Towers Limited ta technician USOF oiba Khoisnam Sudirbu maram amata pidana thabutagi laphoki magna takiba awabasi irang asigi manungda mi kyara tahrabani adubu Manipur government ki deputy labours commissioner Tanu Sri Naurem miyeng sangduna company singda aiba sirol thakiba madi sirol aduma joint secretary home department na law and order da laiba hobadu puthoraki say sigi me mapanda Sudirna Manipur ki governor da pishin ki ba sirol amana hai English singani ga taraga nipan ki November taraga mari dagi hauduna lanai Telecom Center da USOF project Airtel gi land acquisition oina amadi tungda technician oina Senapati district posting taraki adobe English ngani ga kun humdogi me ohumdigi horakhiba kanglok irana maram oiraga kogi singna khundaba modbong sapramena kangpokpina singba phauduna satpa yadaba masagi mathok pangthok ngomkhidi state na law and order ngak pangamdaba duna maram oiraga isagi duty pangthok pangamdabana thabak tokpa taki maram adun isagi leijariba experience skill amadi educational qualification ki matung ina sana bathaba ama sinbiyu haina appeal doki matter asiga mari lendana deputy chief labor commissioner central Guwahati na English singani ga kunga mangangi August kunga mathoida tharakhiba sithi ama Manipur labor department ki deputy labours commissioner Tanu Sri Naurem ki table da hek yawaga Indus Towers amasum Inova source the Sudirbu Tabak Laphoki Maram Pina Bakan Hemati, State Home Department, the law and order, the Karikaram Ohoba Labana, private workers in Awavatari Bano Hananki. Taudo order Sudiramasu Mahaki, Mamanaba Tara company Shidi Tabak Laptorak to Natariba, Awabasikas Manaba, Mima Sinkayama Society and Shipangli, Maramaduna, State Home Department, the Deputy Labor Commissioner Gitangai Padavasing Nihana, Tagatliba Shidi Yangshan Government staff sing the allowance ka loinana sapakadaba mafamda transfer tawduna duty tawnari lanai workers na karigumba amata phangdana leiri hen supodokhi Bihar da NDA na sauna mai pakre Bengal gi jungle rasu BJP na soidana muthatkani Prime Minister Bihar Legislative Assembly gi mikal gi vote masing thikibaga loinana National Democratic Alliance NDA na sauna mai pakna amhana lengak pairagani Bengal gi jungle rasu BJP na soidana Muthatkani haina Prime Minister Narendra Modi na phongthokri November 3 amasum 13 tak ani thokna pangthokiba mikhal adugi pot masing thiba ngarang ayuk pung 9 dagi horakhibani apunba sit chani ga nifugo humdugi manungda NDA na sit chani ga ani phangkhri mikhal asida Bharatiya Janata Party BJP na sit marfuga mapan phangki Janata Dal United na sit marfuga manga Rashtriya Janata Dal RJD na sit kunga manga Lok Jan Shakti Party Ram Vilas na sit taragamapan Congress na sit taruk All India Majalis Ittihadul Muslimins IM na sit mga Hindustani Awam Morcha na sit mga Rashtriya Lok Morcha na sit mari CPI ML L na sit ani CPI M na sit ama pangkri Indians Inclusive Party na sit ama masum Bahujan Samaj Party na sit ama pangkri Mikhala sida NDA na sauna mai palakhiba sina Bihar gi hanagi Chief Minister Nitish Kumar thangna na mangarak suboy na Chief Minister oina ba sem sakre hari Nitish Kumar si state asigi khwaidigi sang Chief Minister oina Chief Minister oiba miyoi oiragani Mikhala sida Rashtriya Janata Dal Gilusingba Tejaswi Yadav Raghopur constituency da mahaki khwaidigi naknaba lambadagi bot masing lising taramati phangdur mai pakre handak pangthokliba mikhal asigi phalasina NDA gi oina di kumja English ani ga kunda pangthokhiba Legislative Assembly gi mikhalda sit chambaga kungini thoi khaktamak phangkiba adudagi sit masing yamne hena phangdur sauna mai pakhibani Bihar ki mikhalda NDA na sauna mai paklakhibada apen phongdoloduna Prime Minister Narendra Modi na hai Ganga na Bihar gi Bengal tamna sendaki BJP na Bengal gi Jungle Ras
सोइदना मुथकनी बिहार की मिखल की माई पाकपसिना बेंगल दसु बीजेपी न साउना माई पाकनी हाबिगी मयक लारब खुदम नाखी प्राइम मिनिस्टर ना इंडिया की मियाम अहोंग बमसुम सखत पामले हाबिसी मिखल की रिपोर्ट असिना मयक सिंग ताकली बिहार ngasi सखत लमजेंदा मांगरोम संगसिलकली मसिगी खोंगजेल कनाना सु थिंग ngमरै बिहार की माई पाकपासी एनडीए खकी माई पाकनती मसी डेमोक्रेसी अमुक हंजिलकपगी खुदम अमसुनि मियामने इलेक्शन कमीशन की थबक थौरमसिंग थाजब फोंदोकली बिहार की मियामने सखतपा बिहार असिगिदमक थबक तौबनी मसिगी माई पाकपासिना केरला तमिलनाडु पुदुचेरी असम अमसुंग वेस्ट बेंगल की बीजेपी की थौमिसिंगबु हेना मति मयाई हापतुना मथंगी लाकदरिबा मिखल माई पाखलकनी हाबिगी थाजब फोंदोकी प्राइम मिनिस्टर ना हाय हौजिक वसत वनोम तौबगी थबक चटनबीदा मियामने थाजब थमते हैबा मिखल की फल असिन उले पन्मयाबदे मिखल असिगी तंक अनिमक पुनसिलगा सादा 67.13 की चांगदा बोट थादरदुना पुवारी सेमखिबनी तांखुल सिंगी मफमदा लैनब कार्ड मतम लैरिंगैद रिन्यू तौ तांखुल सिंग खुंदाबा मफम सिंग लैनबगी टेम्पररी रेसिडेंस कार्ड TRC होल्डर सिंग मसामसागी टेम्पररी रेसिडेंट परमिट TRP मतम लैरिंगैद रिन्यू तौ हाइना तांखुल नागालोंग TNL न फोंदोरकली TNL की एडिशनल सेक्रेटरी ने थोप ऑर्डर अमदा TRP रिन्यू तौबगी मतम से थास की कुंत्रा फावनी हारिबा मतम से की मनुना TRC होल्डर सिंगना रिन्यू तहोगदबनी करिगुंबा इमिग्रेंट सिंग की मरकत कार्ड रिन्यू तौदब थेंगनरबदी नन तांखुल रेगुलेशन एक्ट ऑफ 2019 की मखादा TNL ना लखतफम थोप एक्शन लखतकनी हाइना पल्लदुना कार्ड असि लौबद मसा मसा की आधार कार्ड ILP अमदी टेम्पररी रेसिडेंस कार्ड डॉक्यूमेंट पिशनबदा यौरकदबने हैब वफमसु ऑर्डर असिन मखातना फोंदोकली सादेसत की बीजापुर नोंगै कापनखिबा लैखिदरबा माउइस तरुक लाख कुनगतेर की सेनगी मना पूरीबसिंगनी पुलिस सादेसत की बीजापुर डिस्ट्रिक्ट नवेंबर 13 थोखिबा सिक्योरिटी फोर्स नोंगै कापनबगी थौदो अमदा लैखिदरबा माउइस तरुक मसक ममिंग खांगमंगमली मखोय पुन लुपा लाख कुनगतेर की सेन की मना पूरीबसिंगने हैन पुलिस ऑफिसर अमना फोंदोखरि लैखिदरबसिंग अदुगी मनुंगदा तामथीरबा माउइस लुसिंगबसिंग सीनियर ऑपरेटिव पापाराव की लोइनबी उर्मिला अमसुम बुसना कोडियम यावरी हैन माना फोंदोखरि नोंमै कापनबगी थौदो अदु नवेंबर 13 दा इंद्रवती नेशनल पार्क एरिया दा लेबा कंदुनार अमसुम कासलराम खुन की मरक थोखिबनी बिजापुर की सुप्रिंटेंडेंट ऑफ पुलिस जितेंद्र यादव नाखी बुसाना बुसाना कोडियम यावरी हैन माना फोंदोकली नोंमै कापनबगी थौदो अदु नवेंबर 13 दा इंद्रवती नेशनल पार्क एरिया दा लेबा कुंदुलनर अमसुम कासलराम खुन की मरक थोखिबनी बिजापुर की सुप्रिंटेंडेंट ऑफ पुलिस जितेंद्र यादव नाखी बुसाना एलाइस कना होखिबसै तरा हेनबसिद सिक्योरिटी फोर्स सिंग मिसम अमसुम सको थौरांगी प्रोजेक्ट सिंग दा टारगेट तौदुना सतखिबा माउइस की असौबा एटेक कयामुकी मास्टरमाइंड बुसाना अमसुम उर्मिला लोन अथिंग थमख्रबा CPI माउइस की डिविजनल कमिटी की मेंबर ने हैन मानो फोंदोकली मखोय अनिमक लुपा लाख निपान की सेन की मना पूरीबसिंग हैन फोंदोलोदुना SP नाखी बुसाना तुआन क्रिमिनल केस निफुगो निथोय वांटेड लावबगो लोइनना एरेस्ट वारंट 19 सुपान लैरिबनी पामेट एरिया कमिटी की सेक्रेटरी सुइबा उर्मिला सु तुआन में केस क्या मुक्ता वांटेड लाउरीबनी हैन सुमाना फोंदोकली म्यांमार लेबा स्कैम नेटवर्क सिंग की मथक्ता US ना ऑपरेशन नौकरी US स्ट्राइक फोर्स की नौना CM की स्कैम सेंटर स्ट्राइक फोर्स SCSF की बर्मा टीम ने म्यांमार लेबा स्कैम नेटवर्क सिंग की मथक्ता ऑपरेशन चथबा होरे आइना US जस्टिस डिपार्टमेंट फोंदोकरी US की स्ट्राइक फोर्स ऑपरेशन अतुदा लेबा दुगी फेडरल ब्यूरो ऑफ इन्वेस्टिगेशन FBI की एजेंसी मथौ तोहंदुना म्यांमार लेबा स्कैम सेंटर सिंग की मथक्ता ऑपरेशन चथबदा सिजनरी म्यांमार रिजिम की करंट स्टेट बॉर्डर गार्ड फोर्स BGF नंगाक सेलिबा मथोंग हुक्तरबा KK पाक हप्तसु US स्ट्राइक फोर्स ऑपरेशन चथबोखरे हरि US अटॉर्नी ऑफिस फॉर द डिस्ट्रिक्ट ऑफ कोलंबिया रा थलक वरोलमदा SCSF सेमदुना म्यांमार की स्कैम सेंटर नेटवर्क सिंग ऑपरेशन चथबोखिबनी SCSF चाइना की ट्रांसनेशनल क्रिमिनल ऑर्गेनाइजेशन सिंग म्यांमार लाओस अमसुम कंबोडिया दा लेरिबि स्कैम सेंटर असिगी खुथांगदा अमेरिका दगी $1 बिलियन कया मरुम कंगलोन कायना तालिबसिंगबो मंगन तखनबगी पानम हौलोखिबनी SCSF असि US अटॉर्नी
Zenin Peron Lusing Attorney Office for DC Criminal Divisions of Departments of Justice FBI amasum US Secret Service ko loina punna hawdokibani US Strike Force ki mission asina Southeast Asian Scam Center singa subulu singkiba miyoi singi mathakta thijenbigi thabak se thaduna moral ki matu in serak pina bigi panamdani Myanmar Cambodia amasum Laos laidiba Scam Center singna sayamada US dollar billion tararum American singdigi kanglon gi wangbada tanbada asoba thaudang lawi hari US Strike Force na thamlak porol amada scam center sing gi mathakta awang mathaki sanction sing thamjinba maran mathum sing phajinba masum center sing adura leiriba miyoi singbu criminal gi maralda serak pibi yawno operation cha thagadori haidi US Strike Force na thamki porol amada scam center sing na Main Street America digi lanthum sing khomduna Chinese organized crime gi fruit khaur sangnari haina moral sirakli US Attorney Zenin Peron US ki Strike Force asina Southeast Asia da ladiba yamna tamthiraba scam compounds and gingshin bigi thabak mangjuna na pangthokre hadi social media site oriba Facebook da official page Manipur Police da ki thadorak maru eba wapung krada hawkiba tang tara mari tha tara mathi English ngani ga kunga manga security forces singna khena ba location singda sarakna acre samaga tara go humdoi gi oigedaba popi tharamba sing manga tagan kredi Hariba Pharmacy Urkhul District ki Lamlai Singphai Hill Range aduga ani subadana Urkhul District ki Thawai Kuki Mapithel Hill Range aduga ahum subadana Urkhul District ki Phalli amasum Tora Beles Hill Range aduga mari subadana Urkhul District ki manung chanba Kasi Thikor Hill Range aduga Poppy Plantation site sing saramba Kangboksang tara amasum mga takan kriyari hariba post asu en beren singana share toraduna sigumba security force local agriba thabak thong singa sida maun apian ma phungdok paga loina thagaladuna hariba acre sa mag tara ko humdoi ra tharamba poppy pambi su mga takan kibai bisi apik pa thaba amatinati en beren ma kha taraduna manipuri ama oina hariba asigumba poppy thabana singba thabak thong singa si atopa nation asi ki jaga singda sandurok ngi mangoina Tinghau Bahaibasina Manipuris ama oina responsibility laina thengnagadabne haba wafam yawn en beren singana share tawri tentang na sumna myam da share tawjage duga hauskoina di myam paus matang se lusinjarage ama sum khata ba no update myam punang aminasi